ꯑꯩꯒꯤ ꯆꯦꯅꯦꯜꯕꯨ ꯌꯦꯡꯕꯤꯔꯤꯕ ꯏꯆꯤꯟꯅꯥꯎꯁꯤꯡꯕꯨ ꯑꯩꯅ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ ꯃꯌꯥꯝ ꯉꯁꯤꯁꯨ ꯀꯣ ꯑꯩꯈꯣꯏꯒꯤ ꯐꯔꯅꯤꯆꯔꯒꯤ ꯑꯥꯏꯇꯦꯝ ꯈꯔ ꯑꯩꯈꯣꯏꯒꯤ ꯑꯩꯈꯣꯏ ꯁꯣ ꯕꯣꯛꯁ ꯑꯃꯒ ꯑꯗꯒꯤꯗꯤ ꯑꯩꯈꯣꯏꯒꯤ 5 ꯐꯦꯁ ꯑꯃꯒ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯎꯠꯆꯔꯛꯀꯦꯀꯣ ꯑꯗꯣ ꯁꯤꯁꯦ ꯑꯩꯈꯣꯏꯒꯤ 4 ꯐꯦꯁꯇꯤ 4 ꯐꯦꯁ ꯑꯣꯏꯗꯣꯏꯅꯤꯀꯣ ꯑꯗꯨꯗ 4 ꯐꯦꯁꯀꯤ ꯁꯥꯏꯖꯅꯤ ꯑꯗꯨꯒ ꯃꯥꯅ 3 ꯐꯦꯁ ꯑꯣꯏꯕꯀꯣ ꯃꯃꯥꯏꯁꯦ ꯑꯍꯨꯝꯈꯛ ꯄꯥꯟꯕꯤꯌꯣ ꯍꯥꯏꯗꯅ ꯑꯩꯈꯣꯏꯅ ꯁꯤꯡꯕꯤꯔꯝꯕꯅꯤꯀꯣ ꯁꯤꯁꯦ ꯃꯤꯅ ꯗꯤꯖꯥꯏꯟꯁꯦ ꯑꯩꯈꯣꯏꯒꯤ ꯈꯔ ꯃꯃꯥꯡꯗ ꯁꯨꯡꯆꯟ ꯆꯟꯗ꯭ꯔꯤꯕ ꯗꯤꯖꯥꯏꯟꯅꯤꯀꯣ ꯁꯣ ꯕꯣꯛꯁꯅꯤ ꯑꯗꯨꯒ ꯁꯤꯁꯤꯒ ꯑꯩꯈꯣꯏꯒꯤ ꯁꯦꯠꯅꯤꯀꯣ ꯁꯤꯁꯤꯒ ꯑꯩꯈꯣꯏꯒꯤ ꯁꯦꯠ ꯆꯞ ꯃꯥꯟꯅꯅ 5 ꯐꯦꯁ ꯑꯃꯒꯁꯨ ꯂꯩꯔꯤꯀꯣ ꯑꯗꯣ 5 ꯐꯦꯁꯁꯤꯁꯨ ꯃꯌꯥꯝ ꯃꯐꯝꯗ ꯎꯠꯆꯔꯛꯀꯦ ꯁꯤꯅ ꯑꯩꯈꯣꯏꯒꯤ 4 ꯐꯦꯁꯀꯤ ꯁꯥꯏꯖꯇꯤ ꯑꯣꯏꯔꯒ ꯑꯩꯈꯣꯏꯒꯤ 3 ꯐꯦꯁ ꯁꯣ ꯕꯣꯛꯁ ꯂꯩꯔꯦꯀꯣ ꯁꯤꯗ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ 5 ꯐꯦꯁ ꯑꯃꯒ ꯎꯠꯆꯔꯛꯀꯦꯕꯀꯣ ꯁꯤꯁꯤꯅ 5 ꯐꯦꯁꯅꯤꯀꯣ ꯍꯧꯖꯤꯛꯀꯤꯗꯨꯒꯤ ꯗꯥꯏꯔꯦꯛ ꯁꯦꯠꯅꯤꯀꯣ ꯁꯤꯒꯤ ꯀꯩꯅꯣꯁꯦ 5 ꯐꯦꯁꯁꯨ ꯁꯣ ꯕꯣꯛꯁꯁꯨ ꯑꯩꯈꯣꯏꯒꯤ ꯁꯤꯒꯤ ꯁꯦꯠꯁꯦ ꯁꯤꯡꯕꯤꯔꯝꯃꯤꯁꯦ ꯃꯥꯒꯤ ꯄꯣꯠꯁꯦ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯃꯥꯒꯤ ꯃꯦꯇꯔꯤꯌꯦꯜꯁꯦ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯌꯥꯝꯃꯦꯕꯀꯣ ꯃꯥ ꯑꯥꯏꯇꯦꯝꯁꯦ ꯑꯗꯣ ꯍꯌꯦꯡ ꯂꯣꯏꯔꯕ ꯃꯇꯨꯡꯗ ꯐꯤꯅꯤꯁꯤꯡ ꯂꯣꯏ ꯂꯣꯏꯔꯕ ꯍꯦꯟꯗꯜ ꯀꯩꯀꯩ ꯂꯣꯏ ꯄꯥꯜꯂ ꯃꯇꯨꯡꯗꯁꯨꯀꯣ ꯑꯩ ꯃꯌꯥꯝ ꯃꯐꯝꯗ ꯑꯩ ꯐꯖꯅ ꯊꯥꯒꯠꯆꯔꯛꯈꯤꯒꯦ ꯁꯤꯅ 5 ꯐꯦꯁꯅꯤꯀꯣ ꯑꯗꯣ ꯃꯅꯨꯡꯒꯤ ꯑꯩꯈꯣꯏꯒꯤ ꯏꯟꯇꯤꯔꯤꯌꯔꯒꯤ ꯑꯣꯏꯕ ꯄꯥꯔꯠ ꯄꯣꯠꯁꯤꯡꯁꯤꯁꯨ ꯑꯩ ꯐꯖꯅ ꯍꯥꯏꯖꯔꯛꯈꯤꯒꯦꯀꯣ ꯑꯗꯣ ꯃꯌꯥꯝ ꯚꯤꯗꯤꯑꯣꯁꯦ ꯃꯌꯥꯝ ꯂꯣꯏꯕ ꯐꯥꯎ ꯌꯦꯡꯕꯤꯌꯨ ꯑꯗꯨꯒ ꯃꯌꯥꯝ ꯑꯩꯒꯤ ꯀꯩꯒꯨꯝꯕ ꯑꯩꯉꯣꯟꯗ ꯄꯥꯎ ꯐꯥꯎꯕꯤꯅꯤꯡꯕ ꯂꯩꯔꯒꯁꯨ ꯑꯩꯈꯣꯏꯒꯤꯀꯣ ꯚꯤꯗꯤꯑꯣ ꯈꯨꯗꯤꯡꯃꯛꯀꯤ ꯗꯦꯁꯀ꯭ꯔꯤꯞꯁꯟꯗ ꯑꯩꯒꯤ ꯏꯟꯁꯇꯥꯒ꯭ꯔꯥꯝ ꯐꯦꯁꯕꯨꯛꯀꯤ ꯂꯤꯡ ꯍꯥꯞꯄꯅꯦꯕꯀꯣ ꯑꯗꯨꯗ ꯑꯗꯨꯝ ꯃꯌꯥꯝꯅ ꯑꯗꯨꯝ DM ꯇꯧꯕꯤꯔꯣꯀꯣ ꯃꯌꯥꯝꯒꯤ ꯑꯅꯤꯡꯕ ꯑꯄꯥꯝ ꯑꯄꯥꯝꯕꯗꯣ ꯑꯗꯨꯝ ꯃꯦꯁꯦꯖ ꯊꯥꯖꯟꯕꯤꯔꯛꯑꯣ ꯑꯗꯣ ꯁꯤꯒꯤ ꯑꯩꯈꯣꯏꯒꯤ 4 ꯐꯦꯁꯀꯤ ꯁꯥꯏꯖꯇ 3 ꯐꯦꯁ ꯁꯣ ꯕꯣꯛꯁꯁꯦ ꯑꯩꯈꯣꯏꯒꯤ ꯃꯃꯥꯡꯗ ꯑꯩꯈꯣꯏꯒꯤ ꯄꯥꯟꯈꯤꯕ ꯀꯕꯖꯥꯁꯦ ꯀꯕꯖꯥ ꯍꯥꯏꯇꯥꯔꯦꯀꯣ ꯑꯩꯈꯣꯏ ꯁꯨꯃꯥꯏꯅ ꯁꯤꯗ ꯄꯥꯜꯂꯤꯁꯦ ꯃꯃꯥꯡꯗꯗꯤ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣ ꯄꯥꯟꯕꯅꯤꯀꯣ ꯑꯩꯈꯣꯏꯒꯤ ꯆꯨꯝꯅꯒꯤ ꯅꯣꯔꯃꯦꯜꯒꯤ ꯀꯕꯖꯥ ꯑꯗꯨꯝ ꯄꯥꯟꯕꯅꯤ ꯑꯗꯣ ꯑꯩꯈꯣꯏꯒꯤ ꯁꯤꯁꯤꯒꯤ ꯑꯩꯈꯣꯏꯒꯤ ꯁꯣ ꯕꯣꯛꯁꯁꯨ ꯃꯥꯒꯤ ꯎꯄꯨ ꯑꯆꯧꯕ ꯑꯜꯃꯤꯔꯥꯁꯨꯀꯣ ꯗꯥꯏꯔꯦꯛ ꯍꯥꯏꯗ꯭ꯔꯣꯂꯤꯛ ꯉꯥꯛꯇ ꯄꯥꯟꯕ ꯍꯥꯏꯗ꯭ꯔꯣꯂꯤꯛ ꯉꯥꯛꯇꯅꯤ ꯁꯤꯁꯨꯀꯣ ꯆꯞ ꯃꯥꯟꯅꯩ ꯊꯣꯡꯁꯦ 4 ꯐꯦꯁꯀꯤ ꯁꯥꯏꯖꯇꯤ ꯑꯣꯏꯔꯒ ꯑꯩꯈꯣꯏꯒꯤ 3 ꯐꯦꯁꯇ ꯆꯟꯕꯅꯤꯀꯣ ꯑꯗꯨꯒ ꯗ꯭ꯔꯋꯥꯁ 4 ꯑꯃꯒ ꯂꯩꯒꯅꯤ ꯁꯤ ꯗ꯭ꯔꯋꯥꯁ ꯉꯥꯛꯇꯅꯤꯀꯣ ꯗ꯭ꯔꯋꯥꯁ 4ꯅꯤ ꯗ꯭ꯔꯋꯥꯁꯁꯦ ꯑꯩꯈꯣꯏꯒꯤ ꯁꯥꯏꯖ ꯆꯞ ꯃꯥꯟꯅꯕꯅꯤꯀꯣ ꯁꯤꯒꯤ ꯄꯣꯠꯁꯦ ꯁꯨꯃꯥꯏꯅ ꯂꯩꯔꯦ ꯃꯈꯥꯗ ꯑꯃꯒ ꯌꯥꯎꯔꯤ ꯃꯈꯥꯗ 2 ꯑꯃꯒ ꯌꯥꯎꯔꯤ ꯍꯦꯟꯗꯜꯁꯦ ꯄꯥꯟꯗꯕꯅꯤꯅ ꯍꯥꯡꯕ ꯈꯤꯇꯪ ꯅꯨꯡꯉꯥꯏꯇꯦ ꯁꯨꯃꯥꯏꯅ ꯂꯩꯔꯦꯀꯣ ꯁꯤꯁꯦ ꯍꯌꯦꯡ ꯗꯤꯁꯦꯝꯕꯔꯒ ꯊꯥꯔ ꯃꯇꯨꯡꯗꯗꯤ ꯑꯃꯨꯛ ꯍꯦꯟꯅ ꯐꯖꯗꯣꯏꯅꯤꯀꯣ ꯁꯤ ꯄꯣꯠꯁꯦ ꯗꯤꯁꯦꯝꯕꯔꯒ ꯊꯥꯕ ꯂꯣꯏꯔꯕ ꯃꯇꯨꯡ ꯍꯦꯟꯗꯜꯒ ꯄꯥꯜꯂꯕ ꯂꯣꯏꯔꯕ ꯃꯇꯨꯡꯗꯁꯨ ꯑꯩ ꯐꯖꯅ ꯊꯥꯒꯠꯆꯔꯛꯈꯤꯒꯦ ꯃꯥꯒꯤ ꯁꯤꯒꯤ ꯁꯦꯠꯁꯤꯒꯤ ꯃꯥꯒꯤ ꯊꯣꯡꯁꯦ ꯁꯨꯃꯥꯏꯅꯀꯣ ꯑꯩꯈꯣꯏꯒꯤ ꯁꯨꯃꯥꯏꯅ ꯑꯗꯨꯝ ꯑꯣꯇꯣ ꯑꯗꯨꯝ ꯂꯣꯟꯁꯤꯟꯖꯕꯅꯤꯀꯣ ꯁꯨꯃꯥꯏꯅ ꯂꯣꯟꯁꯤꯜꯂꯤꯁꯦ ꯍꯥꯏꯗ꯭ꯔꯣꯂꯤꯛ ꯑꯣꯏꯕꯒꯤꯅꯤ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯅꯍꯥꯟꯒꯩ ꯊꯥꯒꯠꯄꯗꯨꯅ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯁꯦ ꯕꯣꯔꯗꯔꯒꯤ ꯕꯤꯠꯁꯦ ꯌꯥꯎꯕꯅꯤꯀꯣ ꯁꯤꯁꯤꯅ ꯕꯣꯔꯗꯔꯒꯤ ꯕꯤꯠꯂꯦꯁ ꯑꯣꯏꯔꯦ ꯑꯗꯨꯒ ꯁꯥꯏꯠꯇ ꯌꯦꯡꯕꯗ ꯁꯨꯃꯥꯏꯅ ꯂꯩꯔꯦ ꯎꯒꯤꯗꯤ ꯎꯅꯤꯡꯊꯧ ꯉꯥꯛꯇꯅꯤꯀꯣ ꯑꯇꯩ ꯎ ꯄꯣꯠꯌꯥꯟ ꯍꯥꯞꯇꯦ ꯎꯅꯤꯡꯊꯧ ꯉꯥꯛꯇꯅꯤ ꯗ꯭ꯔꯋꯥꯁꯁꯨ ꯑꯩꯈꯣꯏꯒꯤ ꯒꯨꯂꯤꯒꯤꯗꯨꯅꯤꯀꯣ ꯆꯤꯡꯕꯗꯤ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯅꯨꯡꯉꯥꯏꯔꯅꯤ ꯑꯗꯣ ꯑꯩꯅ ꯁꯤꯗ ꯃꯌꯥꯝꯁꯦ ꯑꯩꯈꯣꯏꯒꯤ ꯐꯤꯅꯤꯁꯤꯡꯁꯦ ꯄꯤꯗꯧꯗꯤ ꯈꯔ ꯋꯥꯠꯂꯤꯕꯀꯣ ꯑꯗꯨꯅ ꯐꯤꯅꯤꯁꯤꯡ ꯄꯤꯗ꯭ꯔꯤꯀꯥꯟꯗ ꯃꯌꯥꯝꯒꯤꯗ ꯁꯨꯝ ꯑꯩꯅ ꯑꯞꯗꯦꯠ ꯃꯆꯥ ꯑꯃ ꯁꯨꯝ ꯄꯤꯖꯔꯛꯄꯅꯤ ꯑꯗꯣ ꯍꯌꯦꯡ ꯂꯣꯏꯔꯕ ꯃꯇꯨꯡꯗꯁꯨ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯑꯩ ꯐꯖꯅ ꯎꯠꯆꯔꯛꯈꯤꯒꯦ ꯁꯤꯅ 4 ꯐꯦꯁꯀꯤ ꯁꯥꯏꯖꯇ 3 ꯐꯦꯁ ꯁꯣ ꯕꯣꯛꯁ ꯂꯩꯔꯦꯀꯣ ꯑꯗꯨꯒ ꯁꯤꯁꯤꯒꯤ ꯄ꯭ꯔꯥꯏꯁꯅ 32,000 ꯂꯩꯀꯣ ꯁꯤꯂꯔ ꯀꯣꯠ ꯑꯅꯤꯈꯛ ꯊꯥꯔꯒ ꯊꯝꯃꯤꯅꯤꯀꯣ ꯁꯤꯗꯩꯗ ꯑꯩꯈꯣꯏꯒꯤ ꯁꯤꯂꯔ ꯑꯃꯨꯛ ꯊꯥꯔꯒ ꯄꯣꯂꯤꯁ ꯇꯧꯔꯕ ꯃꯇꯨꯡꯗ ꯐꯤꯅꯤꯁꯤꯡ ꯑꯃꯨꯛ ꯄꯤꯔꯛꯈꯤꯗꯣꯏꯅꯤꯀꯣ ꯑꯗꯣ ꯐꯤꯅꯤꯁꯤꯡ ꯄꯤꯕꯁꯨ ꯃꯌꯥꯝ ꯎꯠꯆꯔꯛꯀꯦ ꯑꯩꯈꯣꯏꯒꯤ 3 ꯐꯦꯁꯀꯤꯁꯦ ꯑꯗꯨ ꯂꯩꯔꯦ
우기디 좀 우닝동 왔더니 아떼 우 엄따 거기 보얀 합다버니고 우닝동 왔더니 볼끼리 거기 4페이스기 사이즈다 3페이스기 소복스들 레레 누가 시즈나 거기 5페이스 시즈 좀 많이 시즈 거기 하이드롤링 같더니 거 빨 많네 마기 만웅이 피감지 너희는 마망다고 거기 다각기바 포칭도 거기 5페이스기 포칭제 거기 마카다 총 마사지나 거기 마카다 야우라가 누가 아저우지나 마타도 야우버니까 도 시지나 총 마사지나 거기 마카다 레레 시나 아저우지나 거기 마카다 레레 마사지나 마타다 레레 아저우지나 마카다 레레 쌈만에 마탁지 주고 근데 우포지주 사이즈 어떻게 맞지 왕해 고시지 사실 얌나 왕해 누구 거기 포스에 뭐 탐고 거기 여기 뭐 득잖니 고시기다 많아래 포스 마타까지 스페이스 어떻게 뭐 득자we 근데 거기 자가 이제 그냥 싸우러가지 뭐에 누가야 이제 우음주 간절래 누는 남바지 그냥 닝통들에 시기 5페이스기 프라이스나 57K lei 시주 우닝동 왔더니 하이드롤릭 오르베니 것이지 만나 거기 까바자지 만나 오토나 마사나 론진자지 거기 노멀 까바자들이 만나 떠우되고 시즈나 하이드롤릭 오르바 너가 시기 거기 통 아상버지다 행핸들가지 거기 아상버리 발라키더니 우회 우나 사라가고 거기 이사는 너무 반자라거든요. 나항에 거기 핸들지 거기 아티 스틸구멍에 다디 거기 두칸에 내도 시지나 거기 이사나 우나 반드니 이사나 샘자라니 거죠. 디자인 조이 파잖아. 노라 마통다 파잖아 남자라키게. 실러 꽃 아니 각 타다 nga리버니고. 제가 거기 실러 꽃 아마가 타라바 마통다 거기 파이널 꽃 비르가 간다. 시스템은 그게 로이 타라 마통도 좀 합박하게 보디 거기 여기 파페제 폴딩 거든요 이거 폴딩제 폴딩이나 보시다 파래 맞나 거기 불두에 떨어가 나 떨어가 파래 거 어떻게 막 하지 롤링 까보자 파래 너 해요 너랑 마뚱도 좀 매암 혼다고 다 같이 할게 너 매암나 허비닝 벌레라가지고 비디오 खुदिमकी एनी वीडियो खुद थागती खुदिमकी कोई डिस्क्रिप्शन इंस्टाग्राम की फेसबुक की लिंक यावनी मैम पाव फाबीरो अखोई पोट मैम ऑर्डर तौनीब लेरगो हाईबीरोको फेसबुक चंबीरो नत्रग इंस्टाग्राम मैम अतासीद 5 फेस का कनोगजे अखोई शोबॉक्सगजे मैम मतासीद अपडेट लोसनजरगे अदो मैम सिजिगी नतबको अतोब कोई सिगी फर्नीचर द हुजिक चंखलेबो सुम फ्रेमवर्क मैम चंखलेबको अदो फ्रेमवर्क नतब अतो पोट मसा मसु मैम जु लेरिबो मैम जे कोई फर्नीचर जिदा लेरिबो पोट मैम जे प्राइस कोनना कोई पोट सेट की वा नतबको पोट खुदिमकी ओना आई प्राइस कोनना मैम गी वीडियो सेमजरके दो मैम मथंगी वीडियो गाइबिरामु असिगिदी मैम अता सिरो सेंजरगे मथंगी वीडियो द मैम पुन्ना नमिनासी